ngasi phongkhiba tongan manipuri sifongsinga amasung thokhiba thawdo wathoksingdigi maruoibe ipausing khonggasaraga manipur top channel gi maikedi myamna thamjagi hanbada ngasi phongkhiba se phongdagi editorial kalamdagi content gatang lokhacharakana hana myamna thamjaramge aduga thamjagaduriba content asigi mamingsina lawmaker singna law thugaiba karisu tawba ngamloi haiba wakhal thadokpa sumgani haiba ngasigi editorial kalamni Manipur mathang sahigi February thada pangthoknanaba thorang tawriba taragani thoisuba Manipur Legislative Assembly gi mikhal gi matam khangnak nakshilakpaga loinana political parties sing amasu mirep oigadoriba singna makhoi gi khudong sagadaba yenglaga phirep semba hongnarakle anawba phirep sing asigi makhada party amagi MLA oiriba singsu atop party da mirep oinanaba thorang tawba thengnare Sagolban Assembly Constituency ki MLA Rajkumar Imo amasum Saikul Assembly Constituency ki MLA Yamthong Haukip BJP di yaukre RK Imo party ki mayokta thabak tawi haiduna tanthorakpaga loinana Manipur Legislative Assembly da member without party affiliation haina MLA oribani tasengna hairuragadi RK Imo gi imung Congress family ni Congress ki lusingba oiramba laikhidraba Indira Gandhi ki family friend oina lairakpa imungni ma ki apokpa RK Jaichandra Manipur gi ahanba union minister ohenkhibani amasum MLA sung oi oidana Manipur gi minister ohenkhibani samna hairabada makhoi imung manung Congress ka thadoknaba yadaba puwari ki wari liklam kayamarum lairibani maduna maram oiraga mahak anirak subu oina Congress ki ticket MLA oirakhibani adubu handa ki tam asidadi ma Congress MLA oizaragasu ma ki thabak thoram singdi BJP gi oikhi ma ki makubok oiriba minister nongthongbam beren gi laingak kannana bo honabada mahakna asauba thaudang lokhi adumakna BJP gi laingak Manipur hinglakibani haibiyai asumna BJP gi laingak kallaba matungdagidi mahak Congress ki thajaba yaba misak oikhidre adumakna mahak party dagi tanthokibani haibiyai haujikti mahak BJP da yaukre masida miyamna thoidokna angakpa ama oina launade karamba matamda mahak BJP da yaugadagi haibisi miyamna hangduna lakpa wahang ama oirakibani Saikul Assembly Constituency ki MLA Yamthong Haukip BJP na yai thaduna thamkhraba yarau sajigumani mahak BJP da yauba natragana atopa party da lairagasu BJP gi fananaba tawba haibisi tangai fadaba ama oina lakhi haiba miyamna khangi mahaksu BJP da yauba da miyamna thoina ngakningai oidi mahak nataba Congress ki MLA amasu BJP da yaurakpa yai haina panari Congress dagi BJP da yaurakpa natragana LJP dagi BJP da yaurakpa haibisi mikhal mayada thokpa phenomenon amani masi sanaroi amana atopa club amada yaunanabagi phangba matam adugo sap manaba khudong chaba amani haina laurabasu yai adubo luriba wafam amadi mahakna mikhal mai paglakhiba party adu thadoktuna atopa political party amada sanglage haiba taragadi Leiraba asigi constitution na ma ahanbada political party adudagi resign tawbatabani resign tawbagi se pisilaba tungda mahak MLA oiba toklage haibigi sirol ama Manipur Legislative Assembly da yauhangadabani adubu se ama hekta yauhalaga yadi tangai fadragadi speaker na masamaki watage lao hairagadi mahak satkadabani amasum unaraga MLA oiba toksage se pisilibadu kanagumagi thawinsin nate haiba sengdoknaba amasangi hairiba paramasi ngaktana Manipur thabak tawba MLA kayamarum lei makhoina atopa party dadi yauraba aduga makhoigi original party adudi thadoktaba amasum MLA oiba toktana atopa party da yauba haibisi loniade MLA haibisi lawmaker ni law semliba makhoina law thugaiba haibisi masidagi hena sawba sairak phangningai leiti makhoi lebak sigi law kiraktragadi misa miyamna kamdawna law kigani law bo kidragadi lebak si kangkhong saiba phibam amada lakani haibisi aikoi punamangna khangnarba wafamni
Matang asida panjanibo wafamdi ngasi BJP da sangkraba Congress ki MLA ani R ki imo amasum yamthong hakip MLA oiba tokle haibagi sirol amata Assembly Secretariat tigi tholakpa leite masimangna miyamda uhalibadi makhoina lo thugwairaga makhatana MLA oiduna adum laikhigi haibani masidi tawhide MLA oiribasingna leibaki lo ikai khumna haningi makhoina BJP da yawkiba makhoigi oiba masagi apamani adubu MLA oina party amada songlaga yawba haibadudi masagi apamada yumpham oibi yaroi haijaning haiba ngasigi editorial columns ni miyamna thamjari bisiduga miyamgi wakhalon su sungsoi soidana comment da thambiramo haina channel sigi makedigi thamjari duga maka sathajarak poina top maruiba ipausing miyamna thamjagi miyam loi phok taminase mayamna tentak na thamjaramge mikhal matungda covid ki saitheng nangdana balangang na akan makanglon sembiyo MSF mathang sai english ngani ge kungani thoigi angan ma sarukta pangthok kadoriba taragani thoi suba manipur legislative assembly ki election asigi tungda lamdam asida covid 19 paktak na sandurak amuk hana akan ma saitheng pirakadabdigi kan haunaba laingang na matik saba kanglon semduna matam sana akan mamiyeng sangbiyu haina Manipur Student Federation MSF na fongdorakli MSF ki publicity secretary Malem Bizuna kuyek piduna thadorakpa sirol amana hai hawkiba kumjai english ngani gataraga mapandagi Malem na landarakhi balaina laisat covid-19 pandemic asina Malem gi oina khwaidagi nobo report ki matung ina miyoi crore kunga manga henma lekidre masigi marakta Bharat ki oina miyoi lakh mari makhai henba asibagi khayata tahanmata natana positive ki masing suka hena hanthaba oidri masida sunatana Manipur gi oina sungarang haibadi November 3 phawbagi Directorate of Health Services Manipur gi report ki matung ina miyoi lising amaga samapan ga kuntraga mari puna laikidre haina palli haina pausna sumayek sengna phungdorakli amaromdana MDA gi miyoi sing FCI godown sing da sangba yaroi driver sing yumpham yawdabo wafam kya FCI somungi official singi mathakta haijinduna maral sijinduna driver sing bo awaba tahalaga tumina laisilliba Manipur Driver Association ko bolup asigi miyoi amata lamdam asida lairiba FCI godown sing da sangba yaroi haina FCI gi pot sing liba driver sing na laukthokre Pamising unabamada FCI somungi gate matam sang awaba khangduna laklaba FCI gi pot singliba driver sing hai hawkiba November 3 da Manipur Driver Association kawi have loop amagi miyoi singna mafam aduda laklaga mafam aduda laidiba driver amata khangalamdana FCI FS this home association singi mathakta yumpham yawdaba maral kya sijinduna media sing aranma wafam kya phongdorakpagi mafam aduda lairiba driver sing FCI da pot thaba ngamdana lakhi haina maral sikhi ningol sakauba phawbu yawbu phangdana driver sing awaba kya mayuknaduna lairiba driver sing gi awaba do athuba matamda kohan bina pe association gi lusing mani haiba miyoi amada telephone tawduna haijabada driver sing na haiba wafam tabidana pot thaba thadaba aikhoi khangde nakhoi na thokpa tawro haina thausabi khidi haina maral sikhi Thawai nungai driver sing na makhoi awaba do All Manipur Road Transport Driver and Motor Workers Union driver union gi General Secretary Maimom Anil Mitai ga faw naduna driver sing na mayung nariba awaba do kokhan binaba haijabada tabiduna mafam aduda awaba mayung nariba driver singa driver union gi mihut singa puna faminaduna mifam ama pangthoklaba matungda FCI gi official singa masum driver singi marakta lainanamba paw fawnadaba punama kokhan biduna yanaba phibam amada lakle atopa pawmana Nupi Pubikhre laifam khangdre Kakching Police Station Constable oiba Nupi Leiraba Nupa mana tang mari Taraga mathoi sagol se numita Eigi Nupi da Nataba Lichat satpiraga Pubikhre laifam su khangandre ASP Kakching amasum hianglam Police Station ki OC da su oiba pijakhre ngasi phawba FIR panbidre site E Jameson Singh Wabagai Paul Star College mamang hana su thambire atopa pawmana Kolkata da fuel gi bed hanana ba demand tokiba BJP gi workers singa police ka khuthok nakre Kolkata da BJP gi workers singa state na thawda loriba bed hanana ba dabi tawraduna protest tawgi khongjang sangsilakpadagi police ka akan mauna khuthok nakre haina official source amana phongdorakli
पुलिस ऑफिसर अमना फोंदोरखिबदे बीजेपी की मसिंग यामलब वाकर कया अमा फगले मसी मरु ओइना सेंटर ना पेट्रोल अमदि डीजल की एक्साइज ड्यूटी हंथानख्रब मतुंगदा सत्थरखिब थवोंगनी बीजेपी ना पांगथोखिब रैली अदु मखोगी पार्टी की ऑफिस लैरिबा सेंट्रल एवेन्यू दगी एक्सपोनेट लैबा मेट्रो स्टेशन तमना सखी पुलिस नसु पार्टी ऑफिस की मनाक नकना बैरिकेड सिंह थमजिंदुना एक्टिविस्ट सिंह अदुबु रैली पांगथोकनबा होटनबदा अथिंगबा पिखि पार्टी की वर्कर सिंह अदुना रैली पांगथोकबा हौखिबा मतमदा पुलिस ना अथिंगबा पिखि मसिगी मतुंग तरकपदा मुकनबगी थवोंग सिंह अदु थोखिबनी हाइनसु पाउसना फोंदोरकली लोइसलपोइना तेनमा पावमना म्यांमार मिलिटरी ngangkhai gi sarukta leiriba apikpa khungang singda artillery shells sing kapsinduna attack sathari Sayisi February amadaki hauraga Myanmar hana leramba miyamgi oiba lenga adubu military na nampu da inthuraba matung military gi oiba lenga ama thamduna lakli military gi ka henba thawong adubu leba adugi miyam khakta natana international community singna akan mamongna yaningdaba phongdokrabasu makhata na military lenga leba aduda violence ki oiba thawong kya lepa leitana sathari ngasisu leba asigi ngangkhai sarukta leba apikpa khungang singna military na artillery shell kya kapsinduna attack sathakre hainus pali Myanmar da haujik leiriba military junta gi mayokta miyamna khongjang kya sangsinduna lakraba matung leba adugi ethnic rebel group singa miyam gi khongjang adubu mapung phana sawgatkani haina phongdokraba matung ngangkhai gi sarukta leba military outpost singda makhal makha kya gi attack sathaba horakibani rebel singna sathariba attack adugi pakhom piboina military gi makai digi su kangphal amadi nongthaki sarukta gi attack sing sathari haina supali aroi boina pawamana CRPF jawan amana tumliba kalik singda nongmoina kapada mari sire ningthokaba numita Chhattisgarh ki Sukma district leiba CRPF KM amada force asigi jawan amana tumduna leiriba mahaki kalik singda nongmoina kapada CRPF mari sikre tarena asu opanangkre accused jawana du Ritesh Ranjan kawi hari official statement gi matungina preliminary investigation accused jawan Ritesh Ranjan na duty gi damak sem saraba matungda barrack ta tumduna leiriba atai personal singna nongmoina kapsinki Sukma district police na thadorokpa official statement amagi matungina thawdo adugi chapchaba maramdi hauju phawbi oina khangmangamdri nomai kapadu sikiba CRPF personal mari adugi manungda ahumdi Bihar dagi ni amasum amana West Bengal dagi ne makhoi sing adudi Dananji Rabi Mondal Rajamni Yadav amasum Dharmendra Kumar kawi hain supau sina makhatana phongdoragri duga hauji koina di pau smatang sai lusinjarage Pathoksa ki blosu ki plan ki kya yaur si myamna ngak pigini matam gi maru bi ipau sing leptan update pizara khain su channel si ki mai kai digi thamjari and thank you